Orange Festival Pangtoknaba Mipham Pangthokhre Taranipan Suba Orange Festival asi apanba amata leitana ningthina pangthoknanaba Tamenglonggi Deputy Commissioner Dr. L Angsim Dangswana chair lauduna Tamenglong headquarter da leiba mini secretariat conference hall da Mipham ama pangthokre Tamenglonggi DI wana thadorakpa chairol amana hai Mipham maduda Tamenglonggi SDO D Maidingbue additional Tamenglonggi chief executive officer Kacham Time M Gamai Tamenglonggi DFO K Chetler Tamenglong district ke tongan ba district level officials sing yauna maruibo official kya su saruk yake Festival asigi chairman su oiriba Dr. L Angsim Dangswana Festival asi lagliba December 13 tagi 18 fauba pangthokani haina khanghalakle Orange Festival asi ningthina amadi tek the guide na mai pakna pangthoknanaba Punna subcommittee kungani thoi semle Mipham aduda saruk yakiba singda festival asi mai pakna pangthokpa ngamnanabagi masa masada scenery bathabak sing ado ningthina amade thamoi sengna taunaba so khanghanke Kumhai asida West Farmer for the Orange Growers Orange Queen Contest tongan ba tourist sports singda camping amadi adventure musical night Tamenglong Got Talent amadi Orange Tariba Singge seminar na chingba kya so pangthokani